पाउदा अखोइना पुवारीबु होंगोकपा ngamloi adubo अखोइ मसेलगी मरक्ता लिंगजेल मानदबना लेबाक अमा लेखा ताहली हाइबसी हौकिबा थौदोक सिंगदगे अखोइना खंगबा ngami हाइना मणिपुरगी गवर्नर डॉक्टर नाजमा हप्तुलाना फोंदोखरे चामगा कुनिपान सुबा पेट्रोइट्स डे थौरम पाकसना पांथोकनाख्रे मरैबाक मजाती नुसिबगी वाखलोन चेंद्रबदी मियोय मपोक्ता पोकलुबगी वाहनथोक लेते हाइना मणिपुरगी चीफ मिनिस्टर एनबीरेन हाइख्रे निंग तंबगी वाखलोन लेखिबा मिखा पोनबा हाइखिदबा अखोइगे थौबसिंग अदुगी वाखलोन ngasiगी मिरोलना काउफम थोकते हाइना सीएलपी गी लीडर ओइबो बिना फोंदोखरे राष्ट्रीय स्वयंसेवक संघ आरएसएस ना मणिपुर की पुवारी का मरी लेनाबा पालन थौरम सिंह पांथोकपदा जेएससीसी ना थिंग थमख्रे आर्टिकल 370 लौथोखिबदा हराउरिबा पॉलिटिकल पार्टी सिंह स्टेट असिदसु यूनियन टेरिटरी की थाकता हंथरकलबदी तरामना ओकद्रा हाइना एमपीसीसी की प्रेसिडेंट कैखांगमना हंख्रे निफुहुमदोय सुबा असम राइफल्स ना रोहिंग्या नि चिंगनबा म्यांमार की मुस्लिम तरेट अमदे मखोय सिंगबु पुथोक पुसिन तौरंबा म्यांमारिस नुपा अमा फागतख्रे टाइम्स ऑफ मणिपुर की मणिपुरी फाउमिंग ताबिरिबा मैम पुनुमपु आशाप्रिया तराम नोक्चरी ngasi gi maru pausing miyam na macha khaina pizare Manipur government na senduna ngasi state ki thakta chamga kunipan laksuba petroid state thoram imphal gi bir tiken rojit park ta pangthokre ngasi gi thoram adu da Manipur gi governor Dr. Nazima Haptula chief minister N Biren deputy chief minister Joy Kumar works minister TH Biswajit captain PD minister Karam Sham agriculture minister V Hankhalian forest and environment minister TH Shyam Kumar fishery minister N Kaishi Social Welfare Minister Nemcha Kipgen, Education Minister TH Swadesham Loidana, MLA Kongkham Robindro, S. Bira, Khetrimayum Biren, S. Razen, S. Ranjan, S. Satyabata, Kashim Basum Loidana, Manipur government ki officials, police amadi army ki makok thongbo sing sarukya ki. Tharam gi ahan basarukta ngasi nungthil pung 3 makhai tabu matamda Chief Minister na luchingduna, Kangla Utrada athauba singi mafamda lei pareng katki. Tungda Imphal gi BT Park to laiba Phaitapungda lai pareng katuna athauba singbu ikai khumnaba utki amade Manipur Rifles ke contingent amana guard of honor PK Thauramadu ge thoiba mitunglen gi warolda Manipur gi governor Dr. Nazima Haptulana Numisina Manipur gi masak khanghoba amadi khangaudraba athauba singna mama laiba kidamak kathokida adu nahongna naning singhalle अथौब सिंह अदुगी ईदा मिखा पोन हिंबगी महुत्ता ममा लेबाकी दमक चिंगनबा लेतना थवाई थाबा ngambagi thongna adubu अखोइना इकाई खुमनबगा लोइनना इमा लेबाकी दमक अखोइ पुना अमता ओइना लेमिनरसी हाइखि Manipur has to come up with its own solution to its problems, and if we wait for others to intervene, then we may lose everything. The phenomenon of calling bunds or economic blockage at the drop of the hat, even for minor incidents, has harmed the peace of development in the state, and such acts need to be avoided. The belief that the administration listens only when violence is restored is misplaced and must be dispelled. Thauramapur ki warolda Manipur ki Chief Minister N Biren na Ningthau macha singi marakta lingjel manadabana ima laibakna mikhapon khibani haibasi puwari na sakhini
ꯃꯤꯈꯥꯄꯣꯟꯅ ꯍꯤꯡꯕ ꯄꯥꯝꯗꯕꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯥꯏꯊꯤꯔꯒꯅꯤ ꯈꯪꯂꯕ ꯐꯥꯎꯕ ꯕ꯭ꯔꯤꯇꯤꯁꯀ ꯁꯣꯛꯅꯕ ꯂꯥꯟꯐꯝꯗ ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯖꯦꯅꯤꯝꯁ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯅ ꯄꯨꯈ꯭ꯔꯝꯕꯝ ꯀꯥꯖꯥꯎ ꯔꯣꯗ ꯑꯗꯨꯒ ꯂꯝꯐꯦꯜꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯅ ꯆꯤꯔꯥꯏ ꯅꯥꯒꯥ ꯔꯣꯗ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯈꯤꯗꯕ ꯑꯗꯨꯗ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯅ ꯃꯤꯈꯥ ꯄꯣꯟꯍꯜꯂꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯕꯨ ꯃꯥꯡꯗ ꯊꯝꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯥꯝꯖꯔꯕ ꯂꯤꯛꯂꯝ ꯑꯗꯨꯗ ꯇꯨꯡ ꯏꯟꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯃꯍꯩꯔꯣꯏ ꯕꯦꯕꯤ ꯁꯅꯥꯃꯤꯁꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕꯅ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯏ ꯀꯦꯁ ꯑꯁꯤ CBIꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯣꯄꯤꯁꯨ ꯂꯩꯔꯦ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯅꯁꯨ ꯃꯤꯁꯤ ꯑꯁꯤ ꯀꯨꯞꯅ ꯊꯤꯖꯤꯜꯂꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯗꯅ ꯀꯣꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯃꯃꯥꯡꯗꯁꯨ ꯇꯧꯈ꯭ꯔꯤꯗꯤ ꯑꯃꯗꯤ ꯃꯇꯨꯡꯗꯁꯨ ꯇꯧꯔꯣꯏ ꯃꯔꯝ ꯑꯗꯨꯅ CBIꯅꯕꯨ ꯑꯣꯏꯔꯣ SITꯅꯕꯨ ꯑꯣꯏꯔോ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯆꯠꯊꯔꯤꯕ इन्वेस्टिगेशन ꯑꯁꯤꯗ JAC ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯈꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯅ ꯈꯣꯠꯇꯅ ꯁꯦꯡꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯦꯅ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯁꯦꯡꯗꯣꯛꯍꯜꯂꯤꯁꯦ IG ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟꯒꯤ ꯂꯦꯚꯦꯜꯗ ꯁꯦꯡꯗꯣꯛꯏꯁꯦ ꯌꯥꯝ ꯗꯤꯇꯦꯜ ꯑꯗꯨꯝ ꯁꯦꯡꯗꯣꯛꯑꯦꯅ ꯂꯧꯏ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯕꯦꯕꯤ ꯁꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯃꯔꯥꯜ ꯂꯩꯔꯝꯃꯕꯗꯤ ꯂꯩꯔꯝꯕꯁꯤꯡ ꯁꯔꯀꯥꯔꯁꯤꯅ ꯍꯤꯔꯝ ꯑꯃꯠꯇꯗ ꯄꯣꯏꯟꯠ ꯑꯃꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯇꯧꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ ꯃꯇꯨꯡꯗꯁꯨ ꯇꯧꯔꯣꯏ ꯁꯤꯒꯤ ꯀꯦꯁꯁꯤꯗꯁꯨ ꯇꯧꯔꯣꯏ ꯆꯞ ꯆꯥꯅ ꯊꯤꯒꯠꯂꯀꯥꯟꯗ ꯃꯔꯥꯜ ꯂꯩꯔꯝꯕꯗꯣ ꯗꯟꯗꯤ ꯄꯤꯒꯅꯤ ꯑꯗꯨꯅ ꯃꯗꯨ ꯁꯔꯀꯥꯔꯗ ꯊꯤꯒꯠꯂꯤꯕ SITꯒꯤ ꯑꯦꯖꯦꯟꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ CBIꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ngasi thauram aduga mari lenana 2019 gi oina chief minister gi police medal for gallantry amadi outstanding devotion to duty gi mana fangada basinge mingsu lauthoki Patriot Day gumba Independence Day gumba sumba government gi function sing si officer sing government gi employee sing kari kari lahan ningi yahon ningi madu laiba senior officer sing na note to biro kitang responsibility si koi isa isa gi responsibility ni haina bang naina da bida tomina si ai wapam kare thamaga mayam punamak ai ngasi sugumba athoba singi ningsing pisita mayam da yafa bawjet pijari santi leiba saukhatpa afaba manipur state ma ohen bisnu oni sorak paramjargai mayam punokwa mohna kharamjari Maraibak mazati nungsiba haibasi chinda khakta haibana yaroi mi ama oina poklaga Maraibak mazati nungsibagi wakhalon chendrabadi mioi mapokta poklubagi wahanthok leite haina Manipur gi chief minister N Biren ngasi ayok hesam yaisham pata pangthokba thauram amada haikre wafam ase ngasi chamga kunipan suba Patriots Day ga mari leinana pangthokiba state function da mahakna phongdokibane numit taba leite haina riba sakti leiraba British Samarajya fawbaga aroiba miko fawba lanthengna Maraibak mazati gi damak Thawaina ponthapi khiba thoba mapari singi thauna lingzelbu ngasigi mirolna kaufade mapari singna thamlamba khongul liduna chatpana aikoibu ningsingba amadi ikai khumnabagi asingba wahanthok oigani haina mahak makhata khi mi amoina Manipuri jati amoina Maraibak nungsibagi wakhalon leitragadi Maraibak mazati kaningbagi natraga ngakningbagi natraga nungsibagi wakhalon leitragadi koi mi amoina koina hingubagi madu poklobagi artha leitena lowi aduna Maraibak mazati nungsiba bis chinna ngakta yaroi thabakna makhoi makhoina tawkhiba chatkhiba lambidugi khongul lina na bahona baduna achouba makhoi bu ikai khumdabadu asengba utpa oina thokani aduna ngasi leiriba praja puna mangna thawai kat khaba thobu jing na chat khiba lambi du da jati sigi mingchat thamdaba
British ki aduguma saw force to give my okta my tyranny khangna thangna ki baduguma spirit aduguma mathona do akhoi punamona leifam thoi haiba sigi message ma gai pijani se mingmoina panjarabada Birti Kendrajit Pauna Bajabasi Tangal General Haidiba Makhoi Kharaduna Kathok Lamba Dunangasi Manipurda Akhoi Fidama Laibgoloina Pitribida Miam the Kusa Kangibani Ngasigi Tauramatuda Lengaki Cabinet Minister Singh, MLA Singh, Administration Amade, Police Ki Makok Tongba, Official Kasu Sarkyaki. Tauram Paringda Ayuki Pung Nipan Tawa Matamda Chief Minister and Biren, Mahaki Cabinet Minister Singaloinana, Yai School the Laiba, Hicham Yaicham Pata, Hailai Katuna, Amadi Minute Ani, 2 Minute Leptuna, Atawa Simbo, Ikai Kumnabot K. Dungda Palace Gatalaiba, Tangal General Gikubam Dasu, Hailai Katuna, Ikai Kumnabot K. Ning tambagi wakalon laikiba mikha ponba haikidaba aikhoige thauba sing adugi wakalon ngasigi mirolna kaufam thokte haina CLP leader oibo bina fongdokre MPCC na sinduna ngasi chamaga kunipan suba Patriots Day gi palan thoram BT Road to laiba Congress Bhavan da pangthoke ningsing palan thoram aduda MPCC gi president gai khangam party gi thaupuba sing MLA sing ex MLA sing sel kaya gi thaupuba sing amadi member kayana sarukya ke Laikidraba Athoba Yuvraj Tikendrajit Amadi Tangal General Anigi photo da CLP gi leader Oibo B Amadi President Gai Khangam Naluchinduna Lai Sukatki Farsi Tauduna Hatkiba Numit Asibu Koi Partina Manipur Pradesh Congress Committee na Sinjaduna Laikidraba Dugumba Mahapur Singh Petro Singh Mamalai Bakidamutida Mathwai Balidan Nokna Farsi Sagai Ka Kiba Adugumba Athoba Singdugi Maphamdani Koina Ngap Nondana Angamba Hai Manam Torsu Lai Manam Torsu Katsadana Koi Ikai Kumnaba Utsari Base Aduna Koi Partina Koi Atay program Mayamasu Nasi Mak Namdragasu Matunda Sigumba Mama Lebakita Mutata Matwai Katokraba Athoba Singdugi Maphamda Koi Sanman Utpayaba, Adudanatana Atay Tawayaba, Kayamu, Amasu, Tungda Horkadoriba, Koigi, future generation, Koigi Tungda Horkadoba, Sign Housing, Mayampuna Moxina, Masi Kaupam Tokti, Haibase, Koi Kangananaba, Haidana, Partina, Sumba, Masigi, Programasi, Sinjabani. Palan Thoram Adugamari Lena, CLP leader Oibo Bina Haikibada. Yuvraj Tikendrajit Amadi Tangal General Anigi Ning Tambagi Wakalon Adubudi Ngasi Aikhoina na hongna na ningsing libase Ning Tambagi Wakalon Chen Kiba Thoba Singi Mafamda Ngak Nonduna Ikai Kumnabu Utpane Ngasigi Mirol na Thoba Sing Adugi Thongna Lingzel Ningsing Batangai Fade Haiki Chamaga Kunipan Suba Thoba Singi Ningsing Thauram BJP Manipur Pradesh na senduna party asigi Kanchipurda laiba temporary office tasu pangthoke Thauramadu Chief Minister yauna party asigi Thongmi Singna Athoba Singi photo da haikal laikat tamduna ikai khumna botke BJP Mahila Morcha gi National Vice President A Sardasu Sarukya kiba Thauramadu gi Athoiba Mithunglen gi warol piraduna Chief Minister N Birenna Mioi Bamo in a poklabadi Swaykiba Landkiba Adumak Legani, Adumakpo, Mioi Bamo oina Ngakpi Bangambagi Taunasu Legadabone. Athoba Singna Satkiba, Katopagi Liklam Aduda, Aikoisu, Kudung in Naba, Honasi Haiki. Ninkatamba Kanana Bokonabada Adumba Mighty Force. With Table idea and British key Satire Kaba Machine Kaba Life Kaba My tyranny and a Kanada soup. My tyranny and a Kanada Land Hemikiba Surrender Torga Numai in a Punsima take them over Punsululia Laga Makoi British key the Santa Galibisabaya. Nakhoi the Bikhathana,
Minai sarga levi sakti. Farsi dorga hat kar halu. नाकलमरोमदा दिल्ली की चनक्यपुरीदा लैबा मणिपुर टिकेन रिजिट हाउस सु लोक सभा की एमपी आर.के. रंजन डॉक्टर लोरहो एमएलए एल राधाकिशोर एमएलए ओ लुखोय अमदी अतै मसक नाइबा ऑफिशियल कयाना सरुक यादुना पेट्रोइड्स डे की थौरम पांगथोखरे थौरम अदुदा थौबा बिर टिकेन रिजिट की मिटमदा हैकल लेकत तंबगा लोइनना मिनिट अनि तुमिना लेप्तुना इकाई खुमना बुतखे थौरम अदुदा सरुक याखिबा सिंगना मणिपुर की वांगमदा लैरिबा इरैचा सिंगना अथौबा सिंगी नुमित पालन थौरम पांगथोकपसी नुंगाइबा फावी हाइबना चिंबा वाफम कया फोंदोखि लेजरिबा पुरुकी सेंगलबा अदुगुम वाखलोन सिंग अदुदा अमुक पपिरपदो मदुगिदमुका पुलिसिंग कथोगा तुंगी मणिपुरी अमा सेमनो होनरमबसे ngasigi ngasiga kuduman ninsin yabugo loinana mapoi dai kaikinabu ugo loinana isu kara katse masu tawun topa tawdaba yadaba du bakrenena ithawdangena lawjai haukiba akoigi masigumba legendary leader masina akoigi hojiki haugalaiba naharon singdasu masi yamna example afwa tambigdabni haibadi akoi lamdam gidamakta aigi punchi katke aigi araiba katlaga mayam gi phananaba mayamna lengjan manana pan bayanana ba mafam gidamakta katpa haisi padi maru oibane habisi ai laujai maduna hanang marak asi sumaina delhi da masumba function ama taukiba habisi masida saruk yamina ba padi gi laba prawni manipur bo athoi bo oisno akbo oisno habisi aigi wish ne yamna bright oiba adugo state ama matik sa miyamna shakhangaba shak nairaba adugo state ama oibada ikoi mateng pangbiu loinana ikoi leiriba prithibida leiriba jati punma kising maki mazati kitam bramjong dinamo kathoklaba adugo muyoi kayana ngasi shakhutpagi mamita bani ikoi apiko wakhalda individual oibada ikoi jat bijat ki oibada mak ikoi lar anangi habidi tongan ba community gi oiba aduga chingtam gi oba wafamda ikoi khaidoknai har kanduda aigi iramdam aigi jati gi rekha taba amadi masigi disability ama lakti ngasigi just ke yana fil tawjari just ke ikoi punamak pungsile har kanduda punna manipur conminasi ngasi hang tawkhriba bitiken rigit mahaki ningsingbana binasira puna promise tawri haraga koi kudimangna lakadaba sahiste ke koi masigu mat toksina se thokna ba puna sena tawjari मैतई जाति अंदर सिबु ब्रिटिश की मखुटगी मुखा तमनब होनबदा बलिदान कटगुब थोबी चही पुरी पांथोप कायखोबा निमिने नसी कोई इंडिया की कैपिटल होइरिबा कोइना हुजि लेजरिबा मणिपुर लाक्चरगा लेजरिबा मफम मणिपुर टिकेंददी हाउस हाइदन लेरिबा मफम सिदा सिगुम्बा चहीगी लापदुगुम्बा थौबा थौबिसिंगी कायखुनबा उत्पा निमित चामगा कुनिपान सुबा थौबा सिंगे नुमित पालन थौरम ऑल मणिपुर आर्ट्स एंड कल्चर स्टूडेंट्स यूनिट अमाक सुना सुसेंदुना जेएन मणिपुर डांस एकेडमी के हॉल दा पांगथोखरे थौरम अदुदा जेएन मणिपुर डांस एकेडमी इम्फाल की डायरेक्टर एल उपेंद्र शर्मा गुरु के कुमार अमदी यूनियन की प्रेसिडेंट ओइरिबा प्रधान गुरु आर.के. नवींद्रना थौरम मपु ओइना सरुक याखि पेंटिंग कॉम्पिटिशन अमसु पांगथोखिबा थौरम अदुदा अथौबा सिंगबु इकाई खुमनबा उतुना लैसु कटखे यूनियन की प्रेसिडेंट ओइरिबा प्रधान गुरु आर.के. नवींद्रना हाइखिबदा इमा लेबाक की धमक थवाइना पोंथा पिखिबा अथौबा सिंग अदुगी मफमदा इकाई खुमनबा उतपा हाइबसी यामना तंगाई फदे अथौबा सिंग अदुगी ममा लेबाक नुंसिबगी वाखलोन अदुबु ngasiगी मिरोलना नहोंगना निंगसिंगबनी हाइखि तंजरूरीबा विद्या संस्थाना कोई मणिपुर की दंगतन पृथ्वी ममांगा कोइना तंजरूरी सेने आइ उथोगा कोई अतौबा कंट्रीब्यूशन पीर कागा अखोइसु अदुबा अतौबा थोबिसिन अदु ओइबा ngangnabuginamta wakal sina thangberega point of view haiba observation asintan pisagi ngasi aikoina athaubi singi ningsing numit pangthokliba sigi wahan thok lehenge hairabadi makoina kari taurammi amadi karamba faba thabak pangthoklami haibasi naina batangai fade hangliba labuk amasung pat singasi pumsang sanghalaba matamdata marai bakning bagi wahan thok legeni wapam singasi kongpal kongkham laikai da leiba unity club na sinduna pangthokhiba chamaga kunipan suba patriots day thauramda lamdam asigi saknai raba social scientist dr danavir raishramna phongdukhibani
ngasigi thauramda laikhidraba athauba singi photo da laikatuna ikai khumna bodki ngasi singzamai khetri laikai da laiba South East Youth Organization asenduna chamaga kunipan suba Patriots Day gi thauram pangthokre thauram aduda laikhidraba athauba singi photo da hai laikatuna ikai khumnaba utkibaga loinana jila parisad member Seram Nekenna thauram aduga mari leinana ujara kaya su thaki District Administration Bisnupur na sinduna Patriots Day palan thauram Panchayat Resource Center Bisnupur da pangthokhe thauram aduda district asigi Deputy Commissioner Nita Rambam IAS na mathauna faraba ipaipu singi macha masuni haibada aikoina chauthok chaba fawe makoina pamjaramba chaukhatpa isagi saktam ngak pangamba lamdamam oinaba aikoi puna hotminasi haiki District Headquarters Tawalgi DC Complex Laiba Counting Hall the so Chamaga Kunipan Suba Athobag Singin Numit Ki Palan Thoram Pangtoke Thoramadu Betikan Rajit Amani Thangal General Gayak Pasaktamda Laisu Katuna Ikaikum the Bodke Thoramadu Lamdamasida Kundaminariba Christian Maitai Hindu Amadi Islam Lining Chatpasingi Tongan Tongan Laison Sing Sonduna Athoba Singi Tawaina Mapugi Nakta in the Chikna Lairunaba Toniki Paugi Mertana Tim Brega Matang Losari. Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani. Campus manung da masagi hospital laizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing da admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261 natraga 87940262277. Breaking matungda mayam utaram nokchari makadaba pau pizari. Chamaga Kunipan Suba Thoba Singi Numit Palan Thoram Thobal District Khangabokta Leiba MMRC Amadi Unity Park Tasu Pangthoki KM Blooming Higher Secondary School Khangabok na Blooming Foundation Khangabok Empowerment Organization of Youths Khangabok Kendraga Puna Sinduna Pangthokiba Thoramadugi Sarukamoina Blooming Foundation Khangaboki Chairman Social Worker K Hais Menjor Mangangna Luchinglaga Miyam Amadi Mahairoi Singna MMRC Park ta Leiba Athoba Tikendrajit Amasung Thangal General Gimitamda Haikal Laika Tamduna Ikai Khumna Bodki Amaromda Gasigi Palan Thoramadugi Sarukamoina Association of Voluntary Blood Donors Thobal District Branch Amadi District Health Society Thobal Gapuna Kusam Naraga Lemna EP Bagi Thoramamasu Pangthoki Thoramadu Mari Rena Social Worker K Hais Menjorna Maraiba Kining Tambangak Naba Chingnaba Laitana Thawaina Pontha Pikiba Athoba Mapari Tikendrajit Amasung Thangal General Bu Ningsingduna Makoigi Mafamda Kok Nonba Haibasi Ngasigi Mirolna Taudraba Yadraba Taudangamani Athoba Singasina Thawaina Pontha Piraga Naglamba Lamdamasi Ngasi Sungaktuna Thamba Haibasi Pumnamaki Taudangni Makoida Lairamba Ima Laiba Punung Sibagi Ihuladu Ngasigi Mirola Sinasu Chenbatai Haiki Koina Laikhidraba Mapan Kangjibung the Parsito Duna Hakiba Tikendrajit Amasung Thangal General Ani Buningsing Buena Sida Romsiga Mari Lenana E Dan Tobugi Romon Sukuna Pangtukari Lenana Kugi Kongang Sidesida Social Service Toduna Amor Pelam to Sendopugi Tabuk Amasuk Torjeri Manipur State Sumang Lela Council Nasu Chamaga Kunipan Suba Athoba Singi Ningsing Numit Palan Thoram Konung Mamang the Laiba Iboyaima Sumang Lela Sanglenda Pangtokibaga Loinana Athoba Singa Yekpa Mitamda Ikai Kumnabot Kray Thoram Gisaruka Moina Tongan Tongan Lila Kangbu Singdagi Kangat Laba Lilaroi Singna
Sanaba Maraibak Ningba Koireng Sana Haina Mingthonba Sumang Kumai Amasu Utki. Art and Culture Minister L. Jentokumarna ing Kumja Lisingamaga Chanipan Maudra Mathoige Anglo Manipuri Wargi Lanfamda Mama Lebaki Damak Tawaina Ponthapi Kiba Athoba Sing Equina Kaufam Thokte. Adum Oinamak Ngasi Pangtholiba Thoba Sing Inumina Sida Lanfamaduda Tawaina Ponthapi Kiba Sakhanghodraba Athoba Sing Busu Ngasigi Mirolna Ningsing Bachungani. Lanfamaduda Lamdamasida Kundariba Tongan Tongan Bafuruki Mapari Kiasu Yaudabanate. Amaromda Manipur Yama Tangairaba Sumang Kumhai Asi Hena Chaukat Hanaba Honabada Mahaki Maikaidagi Angama Mating Pangani Hairadura Sumang Kumhaibu Malem Gitakta Pukatna Bohonabada Ahen Maming Changbinaba Union Minister da Taksilagani Haiki. Chamaga Kunipan Suba Petroid State Thoranga Mari Lenana Assam ki Hozai District ki Mayol da Lairiba Birtiken Rajik ki Mitamda All Assam Pradesh Manipuri Association Hozai Apunba Prolem Marup Ima Kaithel Lairem Bilob All Assam Manipuri Students Union Amshu Hozai District Committee Amasong Daken Hozai High School ki Mahairoi Singna Haika Laika Tamduna Ikai Khumna Bot Kray Thoramasigi Mari Lenana Daken Hozai School ki Mahairoi Singna Hozai Town Sing Mathuna Miyam Gyoiba Khongchana Masuchatki Hariba, Mishiki Nubia, Apogi, Mitay Apogi, Tabata, among the Hagan Live Tibanumini, and the Ima Lepapu, I was Jatibu, Nushiba, Adumba, Pogi Atoba, be taken the Redi, Venana, Tangal, if you don't hang out the assisting the British, I Imalava, Nimbagitamata, Mutavina, what happy about Nuyaduni, Apogi, Hariba Nushi, Mitasuquina. They who dig in Chingana without a washing of Fina, Palon Togabini. Assam Manipuri Saitya Parisad Padum Pokhari, Bransna Sinduna, Dal Pokhari Kala Mandirda, Chamaga Kunipan Suba, Athoba Singe, Ningsing Numit, Pangtokre. Tauramaduda Wangang Kiba Singna Marik Chumba, Athoba Singe, Ningsing Numit Kamari Lenana, Wafam Kaya Fondok Naki. Hozai Mera Paibi Loop All Assam Manipuri Students Union, Hozai District Amasung. Padum Pukri High School gi Mahairoi Singna Khongchara Masuchatki. Ngasi Jiribam gi Ancestral Heroes Memorial Complex Ningsingkhun Biodiversity Park Jiribam gi Conference Hall da PPANL JDO MSU Jimpal amadi Kada Jiribam na sinduna Chamaga Kunipan Suba Petroid State Palan Thoram Pangtokre. Thoram asigi saruka moina Mahairoi Nifuromna sarukyaduna painting competition amasu pangtokhi. Amju amadi MMTA gi President Bijoy Kaksing Tabamna Manipur gi Hauzik Ning Tamlabra Haibasi Aikoina Khanba Mathau Tare Tungi Yumbirel Oigadoriba in Kalakleba Angang Singna Hauzik Nisada Tauduna Lairoidaba Matamne Aikoi Puna Amato Oina Lingzel Manana Tungi Khanminaduna Hingba Matam Yore Haiki Nakalamaromda Jiribam Government Higher Secondary School Nasu Chamaga Kunipan Suba Petroid Stega Mari Lenana Oza Amadi Satra Singna Athoba Singi Photo da Laikatuna Tauramasi Pangtoki Amadi NEIDP Jiribam Amadi Smart Society Jiribam Unit Nasu Babu Parada Laiba NEIDP Jiribam Amadi Smart Society Jiribam Unit Ki Conference Hall da Tauramasi Pangtoki Ngasi Chamaga Kunipan Suba Thoba Singi Thauram Hairok Part 1 Haitu Pokpi da Laiba Advanced Learners English School Amadi Ningol Club Hairok na Kusam Naduna School Asida Pangtokre Tauramaduga Mari Lenana Lebak Ningba Sairing Changdam Naba Pangtokibuka Loinana Mahairoi Marifu Henbana Ningol Club Hairoki Maikaidegi Kudol Tamke Tauramaduda Nehru Yuba Kendra Thaubalgi Youth Coordinator Michael Thamilen Matena Haikibada Hauzik Matamda Horak Liban Naha Singna Lebak Amasembada Maraibak Ningbagi Hulay Handuna Afaba Mating Leba Wata Padaba Kunayama Semgatuna Mipal Tangdaba Lamdamama Oihalnaba Aikoigi Horak Liba Mahairoi Sing Oiriba Naha Singda National Character Wakalonsu Chalhanba Yamnamaru Oiraba Adugumlaba Lising Amagachanipan Maudra Mathoigi Anglo Manipuri War Aduda Laikidraba Ipa Ipu Ima Ibel Sing Adugi Mathona Maringjel Hai Singba Maraibang Ningba Kayado Aikoina Tamzaduna Chaukhot Palaibak Amo Henaba Honaba Changi Haiki Chamaga Kunipan Suba Petroids Degi Thauram Manipur People's Democratic Front Nasu Front Asigi Head Office da Athoba Singi Mafamda Laikatuna Pangtokre Petroids Degi Palan Thauram Thangal Union United Naga Council gi meeting Makada Thangal General Ecological Park Tasu Pangtokhe
थौरमदुदा UNC के प्रेसिडेंट खोजोन नागा पीपल्स ऑर्गेनाइजेशन के प्रेसिडेंट सोलोमन अरो अमदे थांगाल यूनियन के प्रेसिडेंट YK कापिंगना मरुओइबा मियोइसिंग ओइना सरुक याखे खोजोनना थांगाल जनरल लानफम खक्तदा नतना मही मसिंगी लमदसु मरुओइबा थौदांग लौखी हाइना सिंगथाखी अपिकपा कांगलुपनसु मसिंग यामदे हाइना निंगहनबा तौदना इचंग थौना मांगलोमदा चंगसिनसी हाइना मखा ताखी अमरोमदा कासार कॉलेज तसु मैतई महिरोई सिंगना चामगा कुनिपान सुबा अथौबा सिंगी निंगसिंग नुमित पालन थौरम पांगथोखरे All Assam Manipuri Students Union Lakhipur District Committee na sinduna Lakhipur Municipal Complex ki mamangda lairiba athauba tikendraji ki mitamda hailai amadi mairakatuna ikai khumna bodki loinana Manipur gi ningthau amana tauramba pukri ni haiduna ngasi fawba thajaduna lakliba Lakhipur gi ningthem pukri dasu hairang lairang katki Emsu Lakhipur District Committee gi thaumi punna maudrai henmana thauramasi da sarukya ki Masida sunatana Silchar, Sonai, Hailakandi, Karimganj na chingba tongan mafam sing da su lup amadi club kayana athauba ningsing numit pangthoki CC College, Kasar College, Nehru College, Radha Mandap College, Janata College amadi Barak Valley gi tongan ba school amadi college sing da su athauba ningsing numit thauram pak sana mafam da pangthoknaki Ngasi More dasu tara humdoi August kamani lenana athauba singi numit pangthokre More haino mokhong laikai ward number 7 da leiba imba kondong lairembi harawung da pangthokiba thoramatuda More da leiba Maitei Council More All Community Development Organization More Khanongpok apunba nupi lop nupi khunai chawkhat lamjing lop amadi More da leiriba tongan ba Maitei laikai mangagi miyamna susarukya ke Thauramasiga mali lenana lai kidraba thauba singi photo da lai sukatuna ikai khumna budki amadi minute ani tumina leptuna awa phungdoki ngasigi thauramadu da Moregi Muslims Organization ge mihut singsu sarukyaki Chamaga kunipalak suba thauba singi numit ka mari lenana khurai kongpal thambandong da leiba Nechadi Memorial Club da angang singi oiba painting amadi quiz competition pangthokre Club ki General Secretary Seram Ramanandana angang singi wakhalonda maraibak nungsiba pokhanba amadi athauba singi maramda khanganaba competition asi pangthokpani haiki Ipai puna tawbiramba ipai puna Manipur hadi ireibak ki sengta kathokpa ngangiba du ki thona mayam du akoina tung da horaiba mahairoi singsida akon hena mamutana khanghaningbagi wakhalon du da akoina haiba thoramasi sijabani Thaubal District ke Kakching Lamkhai Mamang Ching Pukri dasu upcoming heroes na sinduna ngasi chamaga kunipan laksuba Patriots Day thoram pangthokre thoramadu da laikidraba athauba singi photo da haika laika tamlaba matung minute ani tumina leptuna ikai khumna bodki Thaubal District ke BJP office tasu ngasi athauba singi ningsing numit pangthokhe Thauramadu da Thaubal District ke BJP ke president su oiba state membership in charge L Deven amadi atai thaupuba sing sarukya ki Paugi marathana te break amaga muklogzari Studio 11 India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa, Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 0385 2440 Break matungda makhataba pau pizari Rashtriya Sayam Sevak Sangh RSS Imphal Jilla na sinduna August 12 athauba singi ningsing numit palan ngasi konung mamangda leiba lamyan basang lenda pangthokre tongan ba saisakpa singna leibak ningbai sei kaya khudol tambaga loinana pangthokiba thauba singi photo da miyamna haika leika tamduna miyam nei kai khunaki Thoramadu da MPSC ge chairman retired Lieutenant General L Nisikanta Manipur University ge hanigi Dean Professor W Nabakumar amade
Manipur Pran Karyawahagi KH Rajena Thoiba Lengbirapasing oina Sarukyaki. Ngasi Manipurda Pakistana Pangthokliba Patriots Day gi palan thoram manung chana RSS na sinduna lamyan basanglenda pangthokiba thoram aduda Manipur gi puwari bu lana uhanba yaba mawongda athauba ni gi mitam gi mayaida Bharat Mata gi mitam ama hapchinduna lai sukatpada yawhanba amade palan thoram asigi banner da athauba singi photo gi nakalda om na chingba thajinba si JSCC gi maikaidagi akanba mawongda condemn torakle ngasi kwa kaithil da laiba MSF ki office ta pangthokiba pawgi oiba mifam amada JSCC gi convener Pitam Laisramna hariba thawong asi Manipur gi puwari bu lana uhanba yaba thawong oibana RSS ki maikai athuba matamda sengdorokadabani karigumba sengdorokta batarabadi akan action lokhalagani haiki amade Manipur gi puwari ga mari leinaba palan thoram amata RSS ki maikai pangthokpada athingba thamle haina mahakna makhata ke Amaromda ngasi pangthokliba Patriots Day gi thauramasi Manipur gi tongan ba mafam singda leiba school college singda su paksana pangthokliba sida JSCC gi maikai dige thagat pufungdorokle ngasi asigumlaba August ki taik trahumdoi Patriots Day observation pangthok ningsing thorom pangthokpa sida RSS Rashtriya Swayamsevak Sangha hariba asina RSS asina lamyanba sanglenda dugumlaba Athauba singi numit Patriots Day asibu pangthokliba sida puwariga Manipur puwariga yam lan ugibe ya mongda dungumlaba pangthokliba ase asi yam akanba mongda JCC na condemn tawi aduga hariba sigumlaba lebak miyam da lan uhon bayana pangthokliba sigumlaba banner da athauba sing photo hapsala ong hapsan ba aduga athauba singi haikal lekat tambada Bharat Mata gi photo hapsan dana khotana dumaya torga lebak miyam da lan ubu ya mongda siliba ase sil lebak miyam da singi langi khudimak lanjare haina sangdorakadawni aduga Manipur gi puwariga mari leinana pangthokpa ningsing thoram khudimakta RSS na makhatana yauba yaroi JSC na athingba thamle habsi media thongda thamjari RSS na sinduna lamyan basanglena pangthokiba athauba singi ningsing numit ki thauramda athauba beti kendraji namadi thangal general ani ga yekpa saktam ani gi marakta mari leinadaba RSS ki symbol loiba Bharat Mata gi saktam ama thamduna Manipur gi puwari bu lana lamjingba yaba thawong utkiba dubu yaningdaba fongdokkiba ga loinana thauramadu bu sinkiba RSS pu miyam mangda sengdoraknaba PPCM na taksinkhre map amagi marakta yauri base aikoi karam mano habdo aikoi na su chapchana khangjade aduna aikoi gi lai gi oiba mawong ama utpasina aikoi gi sigumba yamna taseng na Manipur gi haukraba puwari adugumba phaida pungda aikoi gi phasi chagai ka kiba irei pa iram dang midamukta thawai kat kibdo Bharat ki part amoina matamdu da lai kibadawna uhallakpa aikoi gi tungi mirolda maring marangada mawong ama aikoi challe masimakti Sili langiba aikoi RSS ki kangmu sing masigumba maring marangbugi thabakse matungda tawhanjaningde ado ngasi lamyan basanglenda RSS Manipur branch sinduna pangthokiba chamaga kunipan suba athauba singining sing numit thauramda thangal general amadi Birti Kendrajit anigi ayekpa mitam gi marakta Bharat Mata haiba RSS ki symbol ge ayekpa nupi gi saktam thamduna thauramadu maring marang hinkhiba thawongbu puwari lana lamjingnaba honabani haina desam amadi aims na kanna yaningdaba fongdokre Mahairoi loop anina RSS Manipur branch na karigidamak mari leinadaba ayekpa saktam hapchinkibano haibadu miyamda sengdokadabani amade matungda amukhana puwari bu lan lamjingdaba thabak amata tawdanaba taksinkhre Nakalamaromda numinabusibu ningsingduna All Manipur Women's Social Reforms and Development Samas Nupi Samas Apunba Manipur Kanba Imalop Amkel Amade All Manipur Chingmi Tami Apunba Nupi Lupna Susinduna Numidangi Matamda Waheng Lekau Yumjau Laidembidagi Maira Khongchat Pagaloinana Faida Pung Amadi Hicham Yaisam Pata Hai Laikatuna Mapari Athoba Singbun Ningsingduna Ikai Kumnabot K ngasi RSS na sinduna konung mamangda leiba lamyan basanglenda pangtokiba athauba singit numit thauram palan ga mari lenana athauba Birti Kendrajit amade ipu thangal general gi photo marakta Hindu lining gi oiba Durga hapchinduna senglama numit asibu mangthokpagi thawong adubu maira paibi loop kaya gi maikai degi akan mamongda yaningdaba fongdoknarakhe
시방 만웅다 당간 전에는다 누가 한번 탱나들이 구닥들 놓고 라미앙기 타모 쇼온 가르고 아이자 할로라 바니 같이 봐 야다 보다 많아 미앙이 말악시나 많아 가리기다 먹다 너 같이 누가 얘기를 합자리도 야로요 ngasi ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯕꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁꯤꯒꯨꯝꯂꯕ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯗꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯆꯥꯔꯣꯜ ꯁꯨꯔꯣꯜꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯉꯝꯕ ꯍꯥꯏꯅ ꯈꯟꯅꯔꯤꯉꯩ ꯇꯥꯜꯂꯛꯇ RSSꯅ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ngasi asi yongna lukraba sengkraba numit asida miyamgidamakta leiriba numit asida karigidamak adugumba RSS na tawriba thabakto thagaleiba tawriba khudingmakto ekoi makoibu sungyamak yaba ngamoy Article 370 lauthokibada harauriba political party sing state asidasu union territory gi thakta hantaraklabadi taramna okadra Article 370 Leiramdrabadi Jammu amadi Kashmir Leiramdrabasu yai haina MPCC gi president gai khangam na phongdokre ngasi Congress Bhavan da pangthokpa thauba singi ningsing palan thauram ga mari lenana paumi singa una baduda gai khangam na makha taraduna Chama kunipan rak suba Patriots Day palan thauram asina athoba Yubaraj Tikendrajit amadi Thangal General anibu ningsingba makhoi gi ning tambagi thauna adubu ningsingba amadi makhoi gi mafamda ikai khumna bo utpani Ning tambagi wakalon namhat pa yaroi haina chen ki ba thoba singi wakalon adubu aikoina ikai khumna bot pani ngasigi numina sina ngasigi mirolda achoba mangalama pinaba khonabani haiki paumi singna hangba tongan ba wahang singi paukhumda makha taraduna mahairoi baby saname sigi matangda ngasi fawbada asengba langla langjin ama fawba puthokuna miyamna khanghan bangamdabasi yamna laibak thibani thaudoga sigi matangda Manipur police na thizin humzen bagi thawak chathariba Maramna yamna haidrabasu athubada mara leiba sing puthopiyu amadi logi tawpham thokpa sing tawna bohona biyu haiki ina karina kari leire habigi madugi langla se puthokpa ngamdabadona tawbase mas igunu akoi Manipur Pradesh Congress Committee gidi hana so ko dana phamdona khotana ko condemn tawjakhre adi masi achumaran jam thuna thok kana to aranba adugumba mi do according to the law of the land when the people talk about the PBU Makhatana Jammu amadi Kashmir da Article 370 lauthokiba sida state asida political party kharana harauba phongdokliba si angakpa poe thawong asina Manipur yauna apikpa state sing maru oina North East ki state sing da achauba mi paiba ma poktaba nate state asida su karigumba thawong asi thokloi hainingai leite Center da BJP na sarkar paire masing yamna kare haidana tauningbata tawbagi mawong asi yamna laibak thibani kanagumba kharana Congress party da lana uhana bohonari karigumba state asida su ani thokna khaidok taba honaraklabadi harau taramna okadra haiki Jammu and Kashmir that tawriba ekoi event sidi yamna ekoi Manipur gumba North State leba smaller state haidare ko missing yam da ba khoi di achoba threaten amani ne lojay ko mari achum maran do ko na kana to na se ko ajiksi ma ko article 370 ase masi adungai matam da leram da tarba Jammu and Kashmir se India da leram da su ya Union territory da han ba basi Machine piri ba machine akwai da power liba machine jam jadda ba apik pa state sing da power liba pot amadi Manipur gumba Nagaland gumba Tripura gumba wari ba ko Arunachal Pradesh gumba da liba akwai North East state ziki Meghalaya gumba machine thok ningai leiti hai leiti hai ba Lakadoriba August 15 da pangthokadoriba Independence Day tharong mani lenana More da laiba ni fuhumdoi suba Assam Rifles na Indo-Myanmar border da Cheksin Thorang Lekhalingai Cherakta Indo-Myanmar border mayada Rohingya ni chingnaba Myanmar gi Muslim taret amadi makoibu puthok pusin tawada maru oina chenaba mioi amaga konana ngarang numidang pung 8 makhairom tarakpa matamda fagat pangamkhrei hairiba Rohingya singadu more dagi Myanmar rom da changnana ba honaringai da fabani hairi
पाउगी सोर्स असिना हाइरिबदी फारबा मुस्लिम तरेर असि यूपी गी दिल्ली अमदी द्योबानदगी नॉर्थ ईस्ट फावरगा मोरे तमना लाक्तुना म्यांमार चंगनबा होनबदा 94 सुबा असम राइफल्सना थेंगनदुना फागटखिबनी हाइरिबा मुस्लिम तरेर सिंग असि इंडियन गी आधार कार्ड अमदी वोटर कार्ड असाबा पाइरमखि फारबा मियोय सिंग अदुबु पुथोक पुसिन तौबदा चेनरिबा म्यांमारीस मचा अदुदि ओंग युन कौई फारबा मियोय सिंग अदु मोरे पुलिस स्टेशन दा सिनदुना थिजिनबा होख्रे हाइरि बेबी सनामिसी असी राजनीति की खुलाई ओइना सिजननबा थांगमैबन असेंबली कॉन्स्टिट्युएंसी के बीजेपी की मिरेप जोतिन वाइखोमना होनरकलिबा सी जेएसी अमदी लेबाक मियामना महाकना चथरकलिबा थवोंग असी तातनी हाइबा खंगनरबा वाफमनी हाइना ngasi बेबी सनागी मिसी की मायोक्ता सेमकिबा जेएसी असी के मेंबर ओइनाम अप्सराना ngasi थांगमैबन थाउ ग्राउंडा पाउमी सिंगा उनबगी मिफमदा फोंदोखरे ngasi fawba mihatina hato piramlaba laikhidrabi baby sanami CSC gi matangda changsilakpa khongjang asida thangwaiban assembly constituency gi BJP gi mirep jotin waikhomna ngasi fawba sanglaba matamasi wa machet ama fawba kanglaktraga ngarang ikhang khanghaudana mi CSC CBI da khusinakre haina media gi khuthangda phongdorakpa si yamna laibak thibani JSC gi makok thongba thaumi hayeng tang tara mari gi nungthil gi pung tara mathoi fawba gi manungda tek ta kaidana thadoraktrabadi he nakanba khongjang changsinaba sem saba loire haiba wafam kaya phongdoki JSC gi miyoi singda oidaba paw tamsinduna ihau ase nathai-naba honaramba asi yamna laibak thibani jotin waikomna case asi CBI da sinakre amadi CBI na case asi laure haibagi che chang puthokduna hayeng August ki tang 13 himsa kaisa numit ki ayuk pung 13 phawbagi manungda JSC amadi miyam da sinagadabani loinana laibak pungjau thilaba phawba leba ki luchingba MLA yangkai mapana tumina election ba sisu miyamna khangi makoi busu miyamna matang chana paratam birakhigani JSC na changjil liba khongjang asi leptana pandam phangdriba phawba adumak chathakigani miyamna su pungning hanthabidana ihau asida saruk yabi waga loinana sogatpiu Mahairoi baby sanagi misibu yaningdaba phungdokpaga loinana misi asida chenariba misak अथुबदा चेराकपियु हाइबा दाविदा इमा लेमरेल अपुनबा लोक चुराचानपुर न सिंदना ngasi चुराचानपुर टाउन गी कोमुजाम्बी लेखाइदा वाकन मिफम चथक्रे वाकन मिफम अदुदा मिहात पा अथुबदा पुथोउ बेबी सनागी चिंगननिंगाई ओइबा मिसी असिगी वारोइसिन अथुबदा पुथोपियु हाइना थाबा प्ले कार्ड सिंग सीजन अदुना मिसी असिबु यानिंगदबा फोंदोखी Kwakaitel Laima Khuzam Laikai Nupi Lup Amadi Laimaro Laisemba Nishavan Kwakaitel Soibam Laikai Harau Changmina so baby sana Messi Gachumba Langla Langjin Putu Haina Taksiladuna LYDA gi premises ta wakan mefam chathaki Pali Balenga Gasina baby sana gi misi da chena ba mioi sing atuba matamda chairak piu haina taksiladuna ngasi Khurai Puthiba amadi Khurai Nandabem Laikai Nupi Lup Anina Sinduna Khurai Tharo Devi Lampakta wakan mefam fam kre Sarugya ki bi Khurai Nandebem Laikai Nupi Lup ke finance secretary ke Pratimana baby sana gi misi asi tha ama fazilaklaba fawbada mari leinaba singna langla lanjin puthokpa ngamdaba haibasi laibak thibani haina phongdokhi MLA humpu leiriba jaga achida sirammiba mafam duju makon amakhak jaga amakhak mapu paliba aduju athuba matamda thigatpa yaba irai laiba thabak to da ngasi phawbada miyam punamak awa ana tahandana chhatra chhatri laik lai chu tamba phangdaba punamak se leiriba punamak si akhoi achuke matik wana honajari machigi damakta akhoi achumba asengba wayen adu sarkar da akhoi achumba wayen du puthokpira u haidana akhoi na ngasi wakat mifam asi phamjabani Standard Over High Secondary School gi Mahairoi and baby sanagi misibu yaning da bofong doktuna ngasi New Chakon Youth Club amadi New Chakon Women's Development Committee na sinduna New Chakon da wakan mifam chathakre wakan mifam adu da Mahairoi faba yaning de makhoi gi maral karino justice delayed is justice denied we want justice for baby sana haina thaba play card sing season aki wakan mifam adu da sarugya ki bi Women's Development Committee gi secretary Laurembam Ongbi Ranjana na misi asigi matang da wahang kaya hangbaga loinana pendaba kaya phongdokhi Standard Roberta tamliba chahi yamna nauriba class 7 khakta kajariba sigumba ngang sina mak masa mak tamliba magi school sida yamna jingna ningai oiba mawngda yam thamoi sokpa mawngda siduna leirambasi akoi lekai sida leiriba iramdam sida leiriba mama oiba punamaki khoi gi so aduki matik thamoi soi aduna maramaduna ngasi khoi gi
लेंगाक सेशन पाइबिरिबा अथोबसे अखोखिगी अंगंबसिंगसिना अचुम अथुबा मतमदा बेबीसना मिहाचिगी अचुम्बलंग लालांजी पुथोकपियु हाइदना ngasi अखोय लेका इरमदम सिदा लेरिबा अखोय ममा ओबिसिंगसिना ngasi गे सिगोंबा धरना से फमजबने पाउगी मरथना ते ब्रेक अमगा मुक लौजरी अैन अैगी पुसिगी लेमिनगदब नुपा खनबदिने अै सागे पामन मफमसे नुपा सोबम नते अै इजा नुपीबुसु मांगनगेना खन अै नंगु नुक्सी अैदि नंगु नुक्सीदे पाबियु नैनबियु तानबियु लमजिंग टाइम्स मखल मथेल की खुदोल मरु ओइबा पाव लोकल नेशनल इंटरनेशनल सानबुंग की पावदम महिरोई सिंह नमक मैतै मयेक्ता अखनना मपुंग फारब पावन सिंबा लमजिंग टाइम्स इसा इसा की पाव से थादरिबा हॉकर सिंह हाइबिरगा लौबिबा यारगनी ब्रेक के मतुंग मयाम मुका हना तराम नोकचबगा लोइना मखाताबा पाव पिजरी बेबी सनामेसी की मतंगदा असेंगबा लंगला लंजिन पुथोउ अमदी मरा लेबसिंग चेराक पियु हाइबा वाफमदा ngasi Manipur University gi mamangda wakan mifam mafam khrei kiamgai thongzu waikhom khongnang apunba maira paibi na sinduna pangthokpa wakan mifam aduda kiamgai thongzu waikhom khongnang gi ima event kayana sarugya ki baby sana gi misi yaningde chenaba sing athuwada puthou ngasi fawbada sarkar asina tumina leiba yaningde haiba wahai sing thaba placard sing ikhi wakan mifam aduda sarugya ki ba apunba maira paibi gi secretary RK Sunolatana बेबी सनागी मिसी की मतंगदा ngasi फावबदा सरकार असिना असेंगबा म खंगंदबसी यानिंगदे मरा लेबा सिंग अथुबदा पुथोपियु हाइखी बेबी सना मिसी सिगा मरी लेना सेंखिबा जेसी की थौमी सिंगबु फाजिनदुना थमीबासे अखोय यानिंगदे अथुबा मतमदा सट्टामता यावदना थादोकपियु लोइना जेसी ना चंगसलइबा खोंजंग खुदिंगमक्ता अखोयसु अंगंबा सरुक यागनी अदुगा लोइना बेबी सनागी इमुंग मनुंगी अवाबदसु अखोय खुदिंगमक सरुक याजरी ngasi Jiribam gi Kalinagar de leiba Kalimai Mandafta Captain PD Laborers Welfare Association Sangai Puro Lamfel Imphal na sindura Jiribam FCI da thabak suzariba lever sing asi khusumal matik chana PBU haibagi matangda paugi mifamama pangthokre paumi singa unabadu da Romendrajit Moirangcha General Secretary Captain PD LWA na phongdorakpada Jiribam gi FCI asida thabak suriba lever sing asina thawai khubak ta haptuna KG yankai chanba cheng bag ama thangbagi lupa ani lauduna thangat thangda danatana awangba building mathon kunmari wangba asigumba mafamdagi thadok thajin tawduna chahi mapantara romsi lakpane masida mari leinaba contractor NR Matai Enterprises ki mapuda haukiba tang 3 Augusta memorandum ama pisinduna Jiribam gi FCI asigi lever singda bag amada lupa ani piriba se lupa tarukta Agastara nithoi fawgi manungda hengat pinaba taksinke Adubungasi fawbuda contractor amadi mari leinaba singna positive oiba response ama fawbo pibirakte maramaduna Augustara mari dagidi akanba khongjang kaya ma changsilagani haina phongdorakhe mari leinaba singna Augustara truk fawgi manungda positive oiba response piraktaba tarabade thabak lepa khongjang fawbo changsilagani haike lepa khongjang yawbo khongjang su changsilagani masdesda karigumba mari leinaba concern authority singna अखोई कॉन्ट्रैक्ट की लेबर सिंह खनबीरकांदा कनागुंबा मार्केट लेबर होबे आइना तगन कनागुंबा लेबर सिंह खुदक ओइना नेकवा लेबर सिंह जे केगुंबा सिजननबा पुसलक्लबदी तसेंग मकी मणिपुर लेबे एफसीआई गुडाउन अमदी केप एनपीडी डिपार्टमेंट गुडाउन खुदी मा अखोई थबक लेबे खुंजल तसरु या ngasi ultra sanglen sana konung na sinduna unau konde hunba haiba thawram ma pangthokre thawramasi umanglai खुदिंग चलुबदा अमगा लाई हराउबगी कांगलोन मानरमदबा कया थेंगनाबना खुदोंचादबा कया थोकपादु सेमदोकनबा खना नैनबगी ओइना पांगथोकपने करिगुंबा लाई हराउबगी कांगलोन असि काइबा तारबदी लमदम असिदा लैरिबा अखोय पुमनमक्ता अवाबा तागने मरमदुना अफबा लमदम अमा ओइनबा ngasiदगी हौना नुमित 10 नि चुपना लाकदौरिबा तांग कुलहुमदोय फावबा पांगथोकनी हाइरे मसिगुंबा थौरम असि सिंद्रबदी लानना सुमचटकिदुना उमंग लाई हराउबदा सोइना सुम चटखरगदी अखोयगी सक्तम कायरकनी अमदी अखोयगी नाट की लाई हराउबगी कांगलोन कयासी मांगखिदनबा थौरमसी पांगथोकपने थौरमसीदा अंगोम निंगथौ अंगोम अमुबी इनिंगथौ लैसेंबा सना जाउबा अमदी लमदमसीगी सकनाइरबा अमाइबा अमाइबी कयाना सरुक याखे
Onau konde hunba hariba thauram asigi matangda maiba samje sabang kondumbana kanglon kaya amasu phongdoraki. Asigi taradagi Manipur Motors Sports Club Adventure nasinduna Imphal West ki Sangaitel Park ta chatharakiba Imphal Auto Expo lisingani taramapan ngasi loisinkhre. Numit mari ni chupna chatharakiba Auto Expo sida Nationalized Bank ani yauna punna stall kunmari 2-wheelers amadi 4-wheelers gari kaya platform amatada display tawduna customer singda sport booking vehicle loan amadi atai atopa khudong chaba kaya fanganki. Stall singe manungda panba yabade stall kharade Lamjingba Motors, MZT Motors, Radiant Motors, Sunshine Motors, Eastern Motors, KVS Art Movers, Manipur Motors, East India Machine Company, TD Motors, Guide Motors na chingba firm kaya na sarukya ki. Police tawra male ta ubi male Apunba Tengbang Loop Manipur Group na kanalaizadraba tola taraba singi Tengbang tawduna lakpagi sarukamoina ngasi rims talayeng liba singzamaidagi thaunauzam nabida selgi Tengbang oina lupa lesing tara khusinakre amadi kini animak fail oiraba ya school ngakrabam leirakta leiba yumnam September tadasu miyoibagi minung siga loinana group asigi maikaidagi angama mateng pangkhre. Thangawjam ni bigi makta angam angamba mamjala mateng kasu tapresu pangituna haki jiujina aduna leiba anabasi han minasi aduga mahapu akoi puna makka jakpana nadi yektana leiba habise makisu kasoba thadangama kamyam BBC habisina leimyamda nungulishije. Khundrakpam Kendra da Laiba Senior Citizen Society gi ahanba kumon thoram ngasi Sambai Community Hall da pangthokre ngasi gi thoram adu da Manipur Social Welfare Department ki Director S Sarat Kumar Sharma, Society asigi President K H Rajendra Singh, Society asigi Advisor Konsham Tomba amade Irungbam Mani Singh na thoi belembirapa Singh oina sarugya ke Khundrakpam Kendra gi manung chana laiba chahi humfu gi mathakta laiba punna member chamaga kunthra ni thoida Punna Sem Kiba Society Asina, Khundrakpam Kendra da Lairiba Ahal Singi Yaifanabagi Pandamda, Oles Home Amasu Linkat Aba Pandam Thamle. Ngasigi Tauramasiga Mari Lenana, Society Asigi Convener, Dr. Ketrimayung Kala Singna, Senior Citizen Sing Asibu Wakal Nungaina, Amaga Amaga, Nungsi Chanana, Lemhauriba Punsi Mate Kara Asi Nungaina Thamnaba Amadi, Awa Ana Kayabu Punna, Tengnaminaba Society Asi Linkat Kibani Haiki. Ngasigi thauram adugi saruka moina Patriots Day ga mari leinana Manipur ge thauba anida laisu katpagi thauram amasu pangthoki khoina hanana thagachari lamdamasida awana taraba amadi issue ka leraba lamdamasida senior citizen mayam hina mamang tharaga mayam ge awa mating pangani amadi parja singin phanaba tawni sakhotpagi lambenda porokpong amnaba matam jibu honane silang tolijir Manipur Sarkar ki PHED Thobal Division ki makhada Tajeng Water Supply na miyamda afaba ising piduna achaubo thodang laringai talaka sida ngasi water pipeline dagi soil valve huran kiba laibak thibani haina haibong lairak lingthoingambi mairapai gi secretary Yumnam Bilasini na phongdorakle haibong lairak youth association ge secretary office ta ngasi pangthokiba paugi mifam amada Yumnam Bilasini na ngarang ahing Tanjeng Chingkhongda isingi pipe tagi valve ama huran kibasina miyamda chauna awaba mayokna halagani asigumba miyam gi thangnaba afaba ising piduna seva tawriba sida khudong chadabo ehalibasi miyam gi mayoktani asigumba thabakasi makhatana tawbidanaba hainasu mahakna makhatana phongdorakhi panba yabadi hiramasi gi matangda ngasi Thobal police station da report ama piraba tungda case ama lokotkhre hairi Tasigi Nipanda Bisnupur District Police Amadi Taramathoi Suba Gorkha Regiment ki apunba kangbuna ningthaukhong kaithel dagi fare hairiba basikhong mamang laikai dagi haujikna wangkhaida leiba oinam basanta chahi kuntrani thoi apokpa oinam chawba amadi Kakching District ki wawagai mayai laikai dagi haujikna top khongnang khongda leiba oinam dinamani chahi ni funi thoi apokpa oinam ibochau hairiba miyoi ani ase RPF amadi masiga Masigi Lanmi Singlup PLA ga karigumba hiram amatada mari leinade haina aina thinkraba lalhaulup RPF ki publicity ge assistant secretary Bangkim gi cherol amana hairakle Hauzik amok sanabagi pau fangbigani
Indian Pancake Select Federation gi lamjing makhada Pancake Select Association Punjab na sinduna tha sigi taramari ngapigani tarani pandigi kunmathoi fawba Amritsar Guru Nanak Dev University da pangthokadoriba Junior National Pancake Select Championship listing ani taramapanda Manipur gi mahut sinduna saruk yarugadaba Manipur gi nipu macha amadi nupa macha sanaroi taramari official manga punamiyoi taramapanna saba Manipur team Amritsar gi damak ngasi Imphal thadokre team official da L Ranjit Nawangangom N Rovindro N Boinau Joy Kumar na mathang sitna manager coach amadi referee oina saruk yari ngasi North AOC da sanaroi sing asi bulam tharaduna Pancake Select Association of Manipur gi president Laishram Shyam Kumar na Manipur team bu chauna mai pak na bagi damak yaifo mangol piduna Amritsar gi damak lam thakre amadi pangthokliba championship asida Manipur team na semi artistic amadi tending masana singda saruk yabaga loinana championship asida Manipur na chauna mai pakani haibagi thajabalai haiki Hoyel Lalong Thangta Association Manipur gi meeting makhada Ukhrul District Thangta Association asinduna Ukhrul gi Vaksi Indoor Stadium da chatharakiba Kontra Suba State Thangta Championship listing ani taramapan ngasi loisingkre Championship asida Imphal West District ki Thangta Mahaikol TTM Yumnam Huidromna apunba point chamuga kontra fangduna overall team champion oiki aduga district asimaktadagi ibuthau korau hanba Thangta and Cultural Association Maidang Pokna apunba point maudra fangduna runners up taki ngasi loisinbagi thoramadu da ADC Ukhrul gi chairman Dr Yaron So Ngalong Hoyen Lalong Thangta Association Manipur gi president H Prem Kumar CMO Ukhrul Dr S Kampangring amadi Imphal West District Thangta Association gi president TH Priyo Kumar na chief guest president amadi guest of honor oina sarukya ki I wish all the players from the players go very successful endeavors future go national competition ka chapusu Manipur ke isu medals ramna chalo hai se hadaga aside hamzarge Nasi nungtil phone kiba pauche singda kari kari maru pau yaw kiba ge habdu mayam puna miyeng taminasi Kanglipak ki maira chamaga kunipan suba athoba singi ningthing kumon gi thorom pak sana pangthokre mariba punung sidraba mi adudi mi ama oina hingbagi kana balaite chief minister bibishana misigi achumba langna langjil puthokadabane mara laiba sing cherak pigedabane habisi congress ki firepni gaikhangam athoba singna chatkiba kathokibagi khongul adu ligadabane ai gi haiba wakal thadoktuna laibak ki damakta khanduna thabak tawsi biren pandam state lengang na sinduna athoba singi mafam da ikai khumnaba utkre Ningthau Famunabadagi, Mika Pon Kibani Habisi, Kaugumsi, Chief Minister. Congress Nasu, Atobasing Ningsing Kre. JNK the Article 370 Lokopasi, Manipur the Chingtam Kaidok Chapmane, Gaikangam. Atobasingi photo marakta, Yamon Nava photo Hapsin Kiva, RSS na Lale Hajagadabani, JSCC. Mioiba Amana Mioibagi Punsi Kananava, Masage Organ Katopa Habisi, quite a Chauba Tokjalni, Jayant Kumar. Manava. Chamaga Kunifan Suba, Atoba Ningsing Numitorum, Manipurgi Manung Amadi Mapanda, Pakshana Pangtok Nakre. Kaksing amadi Ukhrulna khwaidagi Lunanba district oire chief minister gi police medal pigadaba sing lauthokre NSCNR gi camp Assam Rifles na thugaikre aroi bada maru pau mukana Aikoina puwari bu hongdok pangamloi adu boy khoi masel gi marakta lingjen manadabana Laibak ama Laika Tahali Habasi, Hokiba Togok Sindigi, Aikoina Kangbangami Haina, Manipur gi Governor Dr. Nazima Haptulana Fongokre. Chamaga Kunipan Suba Petroid State Thoram Park Sana Pangtok Nakre. Maraibak Mazati Nungsibagi Wakalon Chendrabadi, Mioi Mapokta, Poklobagi Wahantok Lake Haina, Manipur gi Chief Minister and Biren Haikre. Ning Dambagi Wakalon Laikiba Mika Ponba Haikidaba Aikoya Toba Sing Adugi Wakalon Ngasigi Mirol Nakau from Tokte Haina CLP leader Oibobina from the Cray. Rashtriya Sham Sevak Sang RSS na Manipurgi Puwariga Mari Lainaba Palan Thoram Singh Pangthopada JSCC na Thingmutham Cray.
Article 370 lauthokibada harauriba political party sing state asidasu union territory gi thakta hantaraklabadi taramno okadra haina MPCC gi president kaikhangam na hangre. Amadi nifu humdoi suba Assam Rifles na Rohingya ni chingnaba Myanmar gi Muslim taret amadi makhoi singbu puthok pusin tawraba Myanmaris nupa ama fagatkre. Ngasigi oinadi matang asida Manipuri Paulo Sinjare pauming tabiriba mayam punumakpo ASHAPRIYA namukana khurumjari.